Maru Pao. Meitei was scheduled track list at Chalhanaba, Manipur, Hanjam Sinduna, Amadi, a Primasel Taknada, Labor Gibota, Parliament, Pukataba, Matong Kai Hana, MLA Sapam, Nistikana Hybrid. Social media ki platform season aduna mipung khuding da legal awareness yohan bada media ki atoba thodang lei haina DLSA ki chairperson Aribam Gunesor Sarmana phongdorali amadi loktak pat kannaba lengak na pat asda leiramba floating homestay amadi restaurant sing lokthokki bada nangpoiba sing lakpagi chang angakpa phangna hanthakre Kurumjari. Nungtilgi poni news miyang tabir pa mayang pumna mapu BIDYALAXMI na taram na okjari. Hojik pausam nang pizari. Meitei bu schedule draft list sa chalhanna ba khongjang asi Manipur da khag changsin duna amadi aikoi masel takna duna leibagi mahot parliament da pukhatna ba khotna ba mathau tai haina kai samdong kendra gi MLA sapam nistika na phongdokre. Wafam asi schedule draft demand committee Manipur SDCM na Meitei bu ST list chalhallo haina changsilakpa khongjang gi saru ama oina ngasisu kai samdong kendra gi MLA sapam nistikan gi segaro thoda babuk lekai da leiba mayumda thomjin duna memorandum pisil bada phongdokhibani mahakna makha taraduna Manipur asi tampaki sarukna chada tararong khaktama oiraga chingi sarukna chada marifu tararomni maside ST list chanjage haibasi leiminari ba furup sing namthage haiba natte punna nungsinana apunma Manipur gi saktam ngakna leiminasi haibani masigi matangda yenariba sing asi loishinba mathau tai mitei furup asi lakadoriba listing ani kunthra gi matungda Kari oirakani mising da kari akaiba lakani haibasi tammang amdaba fibam amada leide maram aduna athuba matamda yenariba sing asigi waroishin ama puraklaga furup singbu hingba ngamhanna ba hotna ba mathoktai masida kari tauba yai haibadu mari leina ba singna tanana ba hotna gi haiki I think each and every Maitai Haitara appointed Scheduled Tribe Demand Committees I am existing five Kamu Singna Moina worried with Namu Kota Chakinena because if everybody becomes scheduled tribe here then play a level playing field level. Amar the Kaladi why not level playing field in Kaleva? Why not? Because Akoi Sade Akoi deprived we first Akoina middle path work out the way I call. But land is a very big issue because Akoi like say I think less than 10% only Akoi valley areas. 90 plus the hill Chakra. Aduna somewhere we are born here, Akoi son of the soil. I deserve to enjoy every bit and every square inch of this land and Khanjawani. There may be other issues, but this is how I feel. Aduna, somehow therefore I support this movement because it's about equality. We are not trying to akoi mi atopa pull down to gunate akoi tawjage have never. Mi atai akoi namdhage have nate ba. Akoi leminasi live and let live have ni because hojiki leiba 20% population duna 90% land lo. I think somewhere fair with the khali Social media ki platform season aduna mipum khudingda legal awareness jawhanbada achoba tengbang oiba media ki achoba thongdang lei haina DLSA ki chairperson Aribam Gunesor Sarmana phongdokre wafam asi ngasi lafelda leiba ADR conference hall da District Legal Service Authority Imphal West na sinduna tongan ba NALSA schemes ki matangda amadi lo tamliba maheroi singgi pro bono registration tawagi matangda pangthokkiba legal awareness program amaga mari leinana phongdokhibani thoram aduda CJM Imphal West Jago Len Haukif MSLSA gi member secretary Ozes Mutum amadi LMS Law College Visal College gi maheroi singna saruk yakhi mahakna makha taraduna legal gi oiba kana basing miamda yahonna ba hotnabada DSLA na khakta ngamloi maram aduna lom tamliba maheroi kayana voluntarily chongthoraktuna miamda ain gi oiba wafam kaya khanghanbada mateng pangli masimak lo tamliba maheroi singna field da thoktuna miyamna kari mayok nari haibadu nainabagi tanja ama pibani loinana saruk yakhiba maheroi singda pro bono registration tauba yahanki amadi makhoida certificate singsu khosinaki media na loriba thaudangi matangda paladuna legal service mai pakpa haibasi press ki makha poli press na paw phongdrabadi mipong khuding makta yohanba ngamloi haina phongdokladuna media person singdasu certificate piduna ikai khumnaba utki
अखोई अवेयरनेस है अवेयरनेस से प्रेस आउट प्रजा प्रजा लोग अवेयरनेस प्रेस अखोई थाना लीगल सर्विस सक्सेस होगी प्रेस कंट्रीब्यूशन प्रेस कई होमीद्रगदी कई संदोपीद्रगदी प्रजा अखोई एन प्रोडक्टिव प्रजा अखोई मेडियम चंगे टीवी वगैरह वीडियो वगैरह सोशल मीडिया वगैरह एनी मीडिया फॉर्म संदोक्तरगदी प्रजा अखोई प्रेस पैसा की नतब एप्रिसिएशन अखोई स्पॉन्सर वॉलंटरी के एक्स्ट्रा ड्यूटी अखोई तौजब थब खर प्रेस लीगल कई प्रजा फोड़ों प्रेस थागचरी मतम खरगी ममांगदा सेंद्रादा मणिपुर की मनुंग अमदी मपानगी लमकोइबसिंगना चिकना चाइना बंगमदना लाकनरंबा अदु लेंगाकना लोकताक पाट कन्नबगी पाइखलकपा खोंथांगी सरुक अमा ओइना पाट असिदा लेरंबा फ्लोटिंग होमस्टे अमदी रेस्टोरेंट सिंग लौथोखिबदगी लमकोइबसिंग लाकपगी चांग अंगपा फंगना हंथखरे मफम असिदा सोसाइटी सेमदुना बोट सर्विस तौरगा पुंसी हिंजरंबा नहा कया ngasiदी नुंसा याइरगा फंबा नतना सेल थोकनबा अतोपा पांबे अमता लेत्रे लमकोइबसिंग लाकपगी पार्किंग सिस्टम सेम साबा म्योइसिंग गाड़ी लाखिदबना फमलगा नुमित ताबा ngaihori asida natana loktak pattagi nungsa marakta nga faduna yolaga madudagi fanglakpa apikpa senfam kharana hingnaramba imung kaya maru oina mama mapa oiba kaya potsik ka hena hanthakibana maram oiraga tumina famduna lehori orakliba fibam asida poni tv na wafam khadadang aningba apama fongdokna ba hairubada lakpiriba singna uriba asi adum lebak miyamda pawdambiu maduna ekhoigi apenbo oizagi haina so pawkompirakhi tourist center asigi manak nakpada leiba mioi sing achat awok sing kaya nasu loktak takmu sendragi asi khakta di khudakta lan sibaga khutak la sibaga chak mana khre haina sol hobasu yaw tabanate haina ekhoigi pawmina pawdam lakhi chahi khuding leptana chatharagli Manga suba kwata festival gi nini janma numit asida Manipur gi yelhomi amagi atingba leiriba asi kwata miyang gi hingbiduna atingba si komthok piyo haina appeal tawrakli chahi kaya hiram khudingda sothaduna leiraklaba piklaba yelhomi gi khul asibu masak takpada festival asina choba thodang lori loinana iramdamgi pothok kaya su puthokli chahi gi oina pangthokpa oibana hanagum tha kaya walingai gi numit asida festival gi aroiba amadi nini janma numit tokle masida khul asina yamnava senfam kaya changna hotna jariba asida yaithokpa tarabadi achoba polum ama nansinbaga manaragani maram asina khul asigi amadi Manipur miyamgi yengbiduna atingba si komthokpina ba appeal tawakli hauki bachahi lising ani tarahumdoida tata truck amada SP capsule lising Tarataruk Chani Haptuna Infalda Purakiba Mioi Ama Narcotic Drugs and Psychotropic Substances NDNPS Eki Section Kunmathoi Sigi Makada Maralei Rehain Special Court NDNPS Lamfel na Lauthokri Thodok Aduda Chenari ba Mioi Adu Tha Asigi Tang Kun Humdoida surrender Tongna ba Khanghan Kibaga Loinana Mioi Aduda Piramba Belkakri Maralei Rehain Lauthokraba Mioi Adudi Lilong Tairen Makhongdagi MD Safikur Rahman Chahi Nifumatoi Apokpa Laikhidraba Amuni Ningsing Bayai Haukiba Chahi Lising Ani Tarahumdoigi August ki Mangagi Numidang Pung Nipan Makhairom Taba Matamda Narcotic Cell Infal West na Stekmaida State Force na Frisking Tawduna Leiringai Stekmai Bazar gi bus station Mayada Assam registration number gi Tata truck ama leiramki Maduda Tata truck driver oiriba MD Safikur Rahmanda wahang pahung tawbaga loinana truck adu check tawbada tongan ba plastic marina yomduna purakpa SP capsule listing tarataruk kachani lotuna yawramadagi fagatpangam kibani Makata na driver Safikur da wahang pahung sathabada lelong Infal dagi matam aduda Guwahati da leiba MD Amir Chahi Kuntra Mathoi Apokpa Leikhidaba Lakina Kumja Lising Ani Tarahumdoigi July gi Kuntra da Piraktuna Infal da Sinanaba Pirakpadagi Safikurna Purakpani Haiba Khangba Ngkibani Khwairamban Ima Kaichel Imoinogi Galida Lafoyon Binupi Ama Haukiba November 8 gi numit yungba matung pung ahunga makhairom tabada sel Kunki Haibagi Mara Siduna Infal City Police da Faraga Tamchina Furaba Matung Mara Leitre Haina Thadorakiba Thawang Adubu Manipur Muslim Welfare Organization MMWO gi Women's Wing na condemn tawrakre
MMWO Women's Wing na thadrokpa chero amana hai nomagi tara tanduna kaithelda pot yolibi nupi amada maram chadan marasi dune Imphal City Police ki personnel singna fu chaiduna otneiba amadi mioi bagi minungsi wangmada khongpak na kawba haibasi mioi bagi hauna lonchat ki wangmadani nupi oibagi hak khongoinabani thodok asiga mari leinaba police department na mieng changbiduna mara leiba police personnel thabaktagi suspend tawbiu khutta lo paire haiduna police personnel singna chathakiba crime ki mayokta legal action lokhat piduna victim ODB apabida achuma wayal fanghanbiu haina MMWO Women's Wing na mari leinaba authority amadi chief minister gi pukning chingsilakli thaudo asiga mari leinana love asigi Women's Wing na lilong mairen khuldagi victim ODB apabi chahi nifu tare na hospitalized tawduna leiba lilongi amina hospital da chatuna unabada mahakna Fongdorakpada lafoi yonduna leiringaida sakhangdaba nupi anina nahakna khunkiba selfam adu puthora uhaina fongdoraki maduda mahaki sel khunba leite aduguma maram chadaba marasira kanu haina fongdoki aduma oina sel putho u yadrabadi police tapigani haina kihanbaga loinana city police team kauraga mahakpu faduna gari da haptuna city police station da pubaga loinana wahang pahong chathagi pung ani ahum Mahakpu lechay na kanba amadi khongpak na kauduna sel adu puthor u haina threaten tawki fuba yaba furaba matung sel khunbagi evidence amata fangdabana mahakpu mara leitre haina thadoraki haina fongdoraki asiguma moral yaudaba crime chathariba police personnel singna any case amagi FIR ama fawba lodge tawduna nupi amabu farage tamchina otneiba haibasi logi mayoktani haina su yaningdaba fongdoraki Odisha gi Koraput district da ngarang lalhauba ani police ka khuthokna bada siri hai police tagi fangba pawgi matung ina tribal district ki Boipariguda block ki manung chana leiba Ramgiri forest da lalhauba khara punna taramanga dagi kun fawba leire haiba akaknaba paw ama fangbadagi special operation group SOG amadi BSF Jawan Singh na hokiba sagol sen numita puna operation chathakibani hai operation aduda lalhauba Singh aduna khanghaudana security Singh aduda nongmai kapsil lakibani amadi security Singh na sus handuna nongmai kapkibani hai loina na ngarang ayuk lalhauba Singh adugi asiba hakchang ani adu fangkibani haina Koraput ki DIG Pandit Rajesh Uttam Rao na fongdorakli mahak na makataraduna minute tara mga rom chup na kuthokna kiba aduda laikridaba mioi sing adugi masak maming hojik fawba khangba ngamdri amadi makhoi gi camp adudagi tiffin bomb ama country made pistols ahunga loinana yamlaba ganja sing amadi atei atopa potlam kaya su fagat pangam ki hairi losilak pada maru iba paw amka hana pizari Mitay Maitay Bosadu Track List Chalhanaba Manipur da khak thongtang changsinduna amadi aikhoi masal takladuna leibagi mohota parliament da pukhatnaba honaba mathak tai haina MLA Sapam Nisikana haikhi Social media gi platform sizinaduna mipum khudingda legal awareness chalhanbada media gi atowa thodang lai haina DLSA gi chairperson Ariba Guneswar Samana fongdorani amadi Loktak Pat kanaba lengak na pat asda leiramba floating homestay amadi restaurant sing lauthokibadagi namkoiba sing lakpagi chang ang apafangnahan takri nungtili poni news miyang tabi ba mayang puno mapo amukahana krumzay